Pausadempum Uibamber Uibapau Karab de Taujari. Manipuri Luna Nipan Suba Sedulda Sankivagi Ramit Torompang Togre. Maniburgi Mapuni heard by Koi Yonatan Bagi Yorakle, the minister. Manifoda Lamgi Mafuni Ahana Lady by Koyasi, Longmafu Yonatan Bagi Pibam the Lady. Lambda Masigi Puari but Landa one top Piraga Eva Larica Toraklibasi. Yang Senata Balaki Weber Committee, Amasem Lagani, and the minister and Berena Fongdogre. Manipur Language Day State Level Celebration Committee in the Department of Art and Culture, Directorate of Language Planning and Implementation ga Kusamdaraga Palace Compound Liva, Maharashtra Sandrageti, Auditorium the Pang Tokeba, Kuntraga Matoi Super, Manipuri, Lolginabit Tauramda, Wafamasi Minister na Pongtokibani. Mangnai Manipur Kumzali Singa Magasapan Nifuga Mapanda, India the Tinkre, Madugimatung the Kumzali Singa Magasapan Umpudarani Toida State would fangre. Madugimatung the state as Karipim the lady, Manipur Merger Agreement the Karikari Yanaki, Karikari Pirakle, Karitarakle, Havakanana Yang Sile. Manipur State would fang lover, Patung the Karikari, Yauribaki Havasi Amatana Kangade. State would fangle, I do not itak the Irang the Nauragali Kipangaside, Lamafu Equesi Yonatan Bagifum the Lagle. I coined the Yamna Tona for Ribasi, Equimasel, Punava, Nanga Badadi Tona Fay. Midday singing Marata, Larika Hiva Gamblay, Malim Gitak the Putopiava, Midday sing Kamari Lena Balarikia Yamna Fongre. Sahida conduct Bagamari Lena Pavalam the Putopiava Larikia Yamna Leda Bagahanke. Mightingu, Kulusan Draga, Marilena Balarikari lay, Pokram Bakazau. Lamdamba skinning Tampanga Nadabalanting Nakiba, Atopasin Kimarak the Yiramba Larikari Lebage. I coined if singer Tambira Balantumka, Naxen Bide, Zukuasi, Manipurgilamni, Harganagalandagi, Avalorga Sel, Tiraganarame. Madukanamatan Lambi Sampiram de Kambukarana Manifuri Lolasi, Angantana Bahonari, I could Lolasis in Sijinanda Bahonari. As you combatanza, Sida Equi Lolasi, Karam Hingani, Abasida, Koktata Basangi. Layaki Education Department Makada Committee, Amasem to the Larik Pangi de Eva, Pangfong to Fongva, Asi Yang Selagane. Manipurgi Puari, si Matak Maka, Olagalarik Pangfong to Fongbane, Meday Sing Bayam Tina Tina Eba Larikia, Laribane. As you come Mayamasi, Yang Sin Binner Baleram de Nasan in the Leram de Kang the Vakia, Nasan Amaleram Bagi Monda, Larikia, Iragamitation, Michelle in the Leram Bakia Yauri. Manipur asing pada jumpam oleh Puari ki asing pemasak takwa larik sing iba kita ngai fada balai ning thau kul Andhra Pradesh ki Governor General na lag laga nak datuk lagi Queen Elizabeth lale hai jo hai pamatam da yak hidapagi wo from Union of Minister Amit Chan hai laga khange madu Manipur ki history yan khang hai raba amatan madu ki wo from madu takfi de hai ki wamana mitai lon nifan suba schedule da chan ki bagi thorom pang thokre UPSC की सिविल सर्विस एग्जामिनेशन सिंह की मणिपुरी लिटरेचर ऑप्शनल पेपर सिंह मिठाई मेक द इवा यहननब प्राइम मिनिस्टर दक्षिण ग्रह निंथौ सनाजावा वाखलोन मानव अपुनब वामा कंगैफांग द सिंदना मिठाई लोनबो इंडिया की निपान सुबह शेड्यूल द जानकीबगी कुंट्रागमा थोइरक सुबह थौरम ngasi Manipur Press Club ta pang thokre thauram madu da Rajya Sabha ki MP निंथौ लाइसेम सनाजावा Wamagi President Moirang Them now Kamba Pausigi Executive Editor and Tomba Amri Loksalge President Motum Suramani Saroyake Taronga Mari Leden and Tonghai UPSC Nadragana Masiga Manava Civil Services Examination Sinki Maripuri Literature Optional by Forcing Bengali Amadi Mitaimek Animak the Iba Yanbu and Indiage Prime Minister Narendra Modi the Ibaserol Piduna Daxin Gray Adumapu Hausumaki when a center the Gipaukum de Lagre Laglabosu positive response the Lagani Havagi asset Patazava lay Ige. Manghai UPSC Civil Services Examination ki upon Bambak Samangagi Weba Manipuri literature da optional paper ani lay Hausiki Wana examination as the Manipuri optional paper sing da Manipuri literature paper sing asi Bengali Mayek the Ibayale. Masimitai make the Su Ibayana Bataxin Kivani issue Asisu Hunter Parliament me from the Pokan and Pohona Kivani. Adobo matam pang dabadagi pokat pangam kidabani aige. Mahanai Manipuri lol bonipan soba sedul des chanana bohona kiba puna ma ikai kumna bolle. Aina Rajya Sabha ki MP hek warabaga ahan bo ina Manipuri. Lon bo classical language ki thak des chanana ba parliament da pokat ke. Lon asina classical language ki thak des an bangam khrabadi aikoi khudimang da ningjariba India ki senrekta Manipuri lol mitai mayekta yawan basi araiba oigani ningjai. Lola Malayagasu Mayak Yaudragadi, Tawai, Yaudraba, Miga Samanai, Adobo, Equigidi,
mayaksu amadi lolsu laijaba lamdamne Manipuri lol amadi mayak po India ki sanjekta yaunana pa parliament pukatke masigi pakhum moina center da ki positive response pibiragle RBI ki design committee ne approve tawbu khloina athobada sanjekta mitai mek Manipuri lol jawrak lagani khalle Andak pam ki parliament mifam adu da Manipur ki issue sing pukhana da bahona ki adu anaki parliament mifam adu sarak na ba kya leibada ki matam panggi daban amaram oraga poni project paikan hanba paikan na ba wafam khakta mapugat ki project asisu center da ki positive response pibirakani habagi sabsaba thajaba lai Magnai Manipuri lol ba classical language ki thak da standard bagi bang senda Manipuri laigakna Lagliba September thakai fawu da mari lena ba criteria sing center da thaba aina yana ba laikre masi ba ikoi punhangai mina ba tare Aurgliba mairoi singa khallaga Bengali da leiriba lyric sing mitai mek ta hantok patangai fade Manipuri lord leina migi marul sindagum si iman londa ngaglaga hanthana lobagi wakalol thadok si aige aina parliament da saliba si phamba satpanate Manipur miyawi kholaw lawba satpane Manipur ki damak honaba yaba mati thengna yaba thengna gani masida miyam punna hona minaduna asoi baran ba yawrabusu habirak semtok minasi haibo wafum phongdoge Midday meal workers ingi honorarium pithofiu union Midday meal workers ingi honorarium pithofiu ana midday meal worker unit Manipur da ngasi Manipur Press Club da pangthok papawgi mifam amada phongdokre Union asigi president Y Indrani na hai tha da sumna gi lupa lising amakhakhtang piba madusu sahida tha tara khakhtang pibiba adugum laba khwaidagi maraibak da thiraba lenga ki makhad leiba primary mairoi sing Sak thong thak tuna pisa pithak pagi thabak tawjari ba midday meal worker cook singi honorarium center na matam chane state asida pirakrabaso Manipur da madu ki sanpham adu ising da ta khibada ki lokat pangam dana lai khibada ge pithok pangam dana lai khrabra khang bangamdre center na lupa crore tara manga amasung lupa crore tara mathang sanction tawtuna state lenga ta pikhre haiba union asna thijan badagi khang bangamle adu state asida di hoini mahini haidre Mapungoina nufina tabak tawjiriba midday meal workers ingi honorarium asi haukiba lisingani kungi October thagi matung dagi dinga si phawa bidana fazinduna laikre NEV 2020 na mahiroi singi ponsida ahomba kya puraktuna hiana phawa amasung kanaba purakadra khanjaruba asle phibam phagalapagi mahota hiana Padabada laklabadi lenga kasigi mingsat thiringai oirakani ariba midday meal workers ingi honorarium tongan ba state singda masa gi state share hapkat pituna lupa lising taragi madak Kungi baya pina bay hawkre atuba state asida di hangat pagi wafam di laira dana center da pirak pa senbam phawu fazinduna thambagi chanabi yamna toina thoktuna laire haike Nakalamparom da More Technofan Block Congress ki committee ki president jauna Congress ki mil kuntra ka daret BJP da yawrokre Congress da ki tolaga BJP da sanglak tuna biham ki sewa tawragi haibasi asengpa lusingbani RK Ranjan Sandil Technofan amadi More Block Congress committee ki masakna ba workers ke jauna punna bi kuntra ka daret ngase BJP to join Toro Kiba Loidan and Nagna Yaurak Lapasing, Opaki Tarom Amamore, one of our Yetki. Ngamkai Ventalaba community hold a pang tokre. Opaki Taromada, the BJP Manipur Party president as Harda, excellent Amari Education Minister of State Dr. R. Ranjan. TAN Hills Horticulture and Soil Conservation Minister Led Pau Hawkip. Government of India National Relief and Disaster Bas Chairman Chairperson to Oriba BJP ki Center Young Led Hawkip. BJP Manipur Pradesh के स्टेट जगदारी सु वरिबा अंबदे BJP Santan district in charge के S Bikram BJP Manipur Pradesh के स्टेट असेंबली अंबदे BJP Manipur Pradesh के स्टेट सेक्रेटरी अंबदे BJP कांगपोपी डिस्ट्रिक्ट इन चार्ज पाउकम आवकेबा मसो BJP Santan district के प्रेसिडेंट S के अंगसेल लमकांग सरुगे हाके नाउना BJP दे यारो क्रबसिंग असि के मरुंगता टेक्नोफल ब्लॉक कांग्रेस कमिटी की प्रेसिडेंट मोरे ब्लॉक कांग्रेस कमिटी की प्रेसिडेंट सिंह सिंह यावरे Okbaga mari lainana Unit Minister R.K. Ranjan Fongto khibada miam ki sewa tawna da bigina muta Congress ta leram laba masak nai bam yoi party asi thatuk tuna BJP da nauna sanglok tuna miam ki sewa tawgani haiba asi asengbalu singbani haina lawi haike mangna nauna sanglok laba kanwi singda phuksen sengna lebaki amadi miam ki thabak tawminasi haiba wafam su thamke Child sexual abuse ki kananaba madi awareness pibada media ki achauba thodang lai OJS Child sexual abuse ki maramda media housing amadi tribe khudimaki community leaders in your best 11 trending amadi sensitization program amangasi Janims ki psychiatry department sintuna institute asigi MS building desal hold pang thokre ladana IEC material su yen thoke tharong ki atoi pa mithunglen oina saruk ya ki Manipur state legal services authority
Masalasa member secretary Ozes mutum nahai child sexual abuse tagi kanana ba awareness pinana ba hona bada media gi asoba thodang lai loina reporting gi matamda maikai animak yengba tangai fade manipur di sen bagi sanabi ama leram labana lo sing dari ko na sanaba yadaba matang su lagi haike thorong kamari leina Jennings ki director Eldaben hai child sexual abuse lakpada kari dagi orakli bano haiba naina bada auropam yame Maroina makoiba psychology treatment tawna na bahona bada Jennings na asobu mating bangtona lagle victim sing kanbinasi abigi pandamda madi media gi oiba choba thawdang adu yeklaga thoromba se pangthokpani aina phongdoke mari leina fazin khiba sing thadoktragadi akan bakhongjang sangsilagani tha asigi taraga mari da yearwok bamol laikai gi thawal turel maya da nufa ma sina phangkiba ga mari leina na Yarvok police na wari sanasi aina kaukraga fazin khiba bo janing da bafang doktona Yarvok khorom laimang da laikai miyam da hokan befam phamgre mari leina da fazin khiba sing tha achi kun manga forward condition amada thamda na thadorak tragadi jesi semduna akan bakhongjang changsilagani aina laikai miyam na phongdokre wagan mifam maduda saruk ya khiba amna phongdokiba da mayumni ningsen kaubo nufa ma sina phangkiba adugi matangda khorom athak laikai dagi toijam naris amasung khorom mai laikai dagi es dizen pazin ki base maram jade police nisam jamna kuri sasi aina kaukhraga marma ma pisinduna FIR fanduna phajin ki bane mawi maral kari sulaite athuba thadoku ana phongdoke wakan mi fam aduga loina na miyam ki bifam ama pangdoktana warip kya lauke warip sing atu ki manungda athuba matamda laingakna mayom ni ningsen misi ki matang da ningthinan investigation tawbiyo misi ki postmortem report miyam da khangan biyo laikitrapa mayom ni ningsen ga numit du lak min ki ba mayo ani adu kari ge hausi popo fatri bano mai role dagi nungsi chana lemina rekliba singmi tambi ani gi marakta nungsi ne dana basen be gano loina da lak liva tha asigi seset kun manga fofa gi manungda phajin gi bam using condition yaudana tha dok kadabane MMA fighter Jens Lashram na gregi sanaroi ka thengai inaragane nauna maming laikhalak liba sahi kun ma thoikak tanghari ve india gi MMA fighter Jens Lashram na Thailand fighting championship da gregi shorties Casual Oris ka thenkai naragani ana team Bon Jovi MMA Fitness Academy ki manager na thadorapa cherol mana haire cherol aduna makhata na hairiba fighter si tha asigi sajit kuntarukta Thailand ki Pangla Boxing Stadium Ben Khawlo da pang tholagani Manipur gi oina Thailand Fighting Championship ta saruk yawa asi magna han bane magalamba oigadur ba Greek masa adu masagi sahi kun ga daruk soraba MMA skill sing ningthina leiraba fighter amane Amarom the Jens Lashram na nong na fagalakriban ha oriba MMA fighter ne magna Thailand chana rabagi damak sel tungi awba kaya mayuk najarabasu mang masada fighter si busung soi soi dana mai pak pangam gani abagya set patha jabal lai kai gamba hari ba pawda si mai pak pangam labadi magna Thailand fighting championship ta hanba Manipuri oiragani Nakalamarom the China Institute of Medical Sciences ki rape case guest lecturer vi ani pre arrest bell laugre Mara leva senaba miyoy punamak matik sa pasarak vigadabani fesok. Porompat leva China Institute of Medical Sciences SIMSki founder oiba miyoy amana institute asigi mahiroi napi amaba kidnap tawraba matungda. Nabi oibagi kai khumna pamangan biki abagi sarsa Imphal West District Women Police Station da complaint report file tawrapagi matungina. Police Station asina lakutpa case dagi institute asida guest lecturer oibini haiba napi anida Sessions Judge Imphal West ki court da PRS Anticipatory bell pipina na ba prayer torok padagi korna kanaraba matungda haiba bell asima makoy ani da pikre Sessions Judge Imphal West na piki bangasi ge order ki matungina anticipatory bell pikraba institute asigi guest lecturer ni haiba miyoy sing adudi Bamun Kampu Yambem Bleka dagi Sonia Yambem Elias Jambem Norivala Chanu sahi kunga mafan apokwa waikulla amasung top khongnang makhong dagi laisram kunjarari sahi kunga nifan apokwa el ibo pisang ni haire Tawdo ki matang the Women Police Station asina IPC gi section 366 376 417 120 B 34 ki makada case FR number 44 close 8 2022 register tawduna lakot ki bane ado institute asigi guest lecturer ni RB mi ani asina makoy ni bo case asidagi anticipatory bail PB na ngasi fair tawro ki bane makoy ni ki fair asi ko na khanar pada makoy gi maikeda council A John Kinat na lefke loina na makoy ki mahut chinba council la court phongdo rakhibada tawdo asi thokraba matung case laukat paka loina na tha asigi tarakani pan gi nongtil pung ani ba kharom tarakpada makoy ni na jumdagi sathok khringai ki tanjada Women Police Station ki team amalak to na makoy ba fana na ba honaram ki amasong
Makoi gi hungi miyosin makoi ni bo phakadori bagi maram hanglobada police person sing aduna makoi gi matakta case amba lokhale ana phongthoklam ke haire maram masina makoi gi matakta aranba allegation sing tarokpadagi police na makoi bo phajin gadore haibaga loina makoi ani gi makai digi kari kumbo offense amada sa thakiba leite hairatuna makoi bo case asidagi anticipatory bail bipi na ba hajaraki bani court makoi ani gi fair taraba matungda makoi da free arrest bail fike Karigumba police na lakot ba case adu kamari ena na makoi bo fa batarabadi lopalising kun gi fear bond amasung security amam yawra kam makoi bo interim bail da thado kadabani haike adu moira makoi na police ki investigation da cooperation pi bagaloina na investigation chathariba police na mathau tarak pada makoi masa masa fangan kadabani amasung prosecution witnessing da influence tawroi dabani hai bagaloina na makoi ni ma court gi mangjauna na ayaba yawdrabadi manipur ki mapanda chatpa yaroi haike Loina police na lakuliba case adugi akuba report pirakna officer in charge ta khangan ki baga loina report asi tha asi kunga mari da pirak baga loina magada hearing sathagani haike amarom da federal students organization kanglai wak feso ki secretary publicity sana sampriti na thadorok pacherol amada tawdo gasi da chenari ba mara leiba miyo kidamak athu matam da madhi saba serak pi kada bani haire institute asi ki managing director oiriva miyo asi mamang da sum hairoi nafi masa sina makut masa sang ba ki thawdo kya thokre Loina nursing ki certificate rule ki wang bada lana piram bagi wathok sulai krabane har khunai ki mai korba mi asibo laihak da action lokat piyo khunai tu uriba women crime rape molest ki wathok kya asi maru phangna muthana da phona bada chap chaba thodang lobiyo Loina na mai roi khunai na wathok asida amatoina lemina si han sapel tawrak le Amarom da ngasi impal iski kongkham laikai community hall da pang thokiba pawmi singona ba thorma ba institute asige founder ki masin manau oiribi nupi amana phongdo ki bada thodok adu Chen bani matangki numita mitai ki sana bagi matungina victim ni arban PSC mayum da theni ki bani mak mayum da yak thin baga pantha da nama ki imung ki miyoi singna imung da chingchen ki aduga makhoi bana akan ba wai wata sin baga loina na magi masam phaw foi da torture tawra ki haire aduga maki masin manau ani bana fu ba sai ba thorok baga loina na makhoi ki kar bozo akai atoi thogalaki thabaka simak loktu na bagi thabak ni ana pawmi sin da phongdo ki ikai khumna ba mahan ba amusung sien bagi marakta yamna chawna khena ba lai araduna Miamna yakwis ni hariba miyoy asibo nakal amadagi miyang de yang bigan haike Loina institute asigi principal chef ni haiba miyoy amana sutha asigi taraga marida institute asina picnic ki thauram amata pangthoki ba leite ana su sengdo krare Loina institute asigi founder amasung atopa miyoy ani institute asdagi suspend taw krare Nopi sing ba awang ba thakda thangkana na ba Rajiv Gandhi na kana honarami ibobe Laibaga sida leriba nopi sing ba awang ba thakda thangkana na bagitamba congress ke lusing ba oiram ba natana India की प्राइम मिनिस्टर ओरंग की राजीव गांधी ना कनखुन रमी आना कांग्रेस लेजिस्लेचर पार्टी की लीडर ओक्रम इबोबी ना फोंदोग्रे ओफम बसिंग असि वीडियो रोत लइबा कांग्रेस भवन द मणिपुर फॉरेस्ट कांग्रेस कमिटी ने सुंदर पांगथोकिबा इंडिया की प्राइम मिनिस्टर ओरंग राजीव गांधी की हुबुद्रा निफान सुबा मापो कुमन थोरंग मरी लेना फोंदोकिबने थोरंग मरी लेना सीएलपी लीडर ओक्रम इबोबी ना हाई हजु फाव कांग्रेस की लेखा मखा ताना लेरम लबदे पार्लियामेंट द नुफी की ओइबा तोखाइबा चादा कुंट्रा खाक्तन थामगदबने Madam Kudimakta Congress Party Haido Kebo Wafam Tabak on Tokton Lagli. Labaka again piecing Bawang Batak the Pukana Batabaka, so Paikatuna Lagli. Labaka again Musin Masaki Sakunamato should reform Michael the Botata Bagi Ayabalam the Bahado. Rajiv Gandhi Prime Minister winning in Matamda Indian Constitution Semdokduna. Sahitaragani Fandagi Potatabagi Ayabafiki. Local voice in Michael the Sona piecing it when the contract reservation Katuna Tambauraki. Masiraji Gandhi Asoba Kodol Amane. Yuria fang dabagi awap mayuk naringai da ikan thok pana lami sing kokta khudham nare UCM Manipur si mahusana nok marang kaina taba lamdam ni lamdam asida khujem gi ikan thok libasi minor irrigation na tawfam thokpa thabak fajan tawbadagi tharakwa maini hana UCM gi president Jojendra Kontho jamna fangdokre United Committee Manipur UCM na sinduna sa tharakpa one day farmer training program on Rejuvenation of farm economy and distribution of urea and Arabic crop haibasida pangthokiba Kaitel Manbi community holder pangthokiba Laumi Singe training program da pangthokibani Agriculture Department ka khusam na pangthokiba thoromatu da bhangna makha tana hai India ke top state sing da no marang kaina chudrabasu ising ki awba leite Manipur lekha nam hausagi oiba ising asi matau karam na tungsin da thamgadagi amade tungkoi na marang kaina semgadagi haibasi khandaba matam yaure Laumi Singe sing pinana thamlipa department ka da amadi Department kada amri minor irrigation kada ita sat krehabasi hangba yaba matang yaure haike UCM General Secretary na hai Manipur asi kan hagisu mating yaudana sa chathok marang kana leram baleba kamane
Manipur India da tin kraba matung dagi di Manipur si mipan tang ba aurake. Pothok chathogi awa pamayok na bahurake India lengana asan ba miyang amagi makada Manipur ge. Lami sangwa nam tanana bagi pandam da akan ba miyang thamlak tuna Manipur miyam ki workers ter hantana bahonare. Manipur ki pothok sing maram saba mamal da jona da bahonari ngai da mafalam gi pochai kya ahong ba mamal da thajilak tuna. Lami sing ki workers ter hatok firi maram asna Manipur gi pothok na miyam ki chathok marang kaina pothok tuna. Sinjak to mipal tang tapa Manipur khunai rol ama sem lasi Manipur gi lami sung bataw bu yaba mafam singsu kan baga loina na malayam gi hawgalak liba aing asagi khal asibu supunna kan minasi aike ngasi gi tawram batu da guest of honor oina moidang folk GV gi pradhan laisram kanya ton DAO Imphal West is Kennedy UCM Kathil Manbi unit ki chairman kain paivam lahwadina das member oina sarawi ake loina na TS tomba madi nimai san sing na resource person oina sarawi ake Loidan lawin sinda Yuria beg sama katara amasung rabi kroki maru marang sing yan thoke. Maka tarakwa atopa pauda Mumbai airport nupi amadagi lupa kror mahagi koken fare. Ethiopia dagi Mumbai International Airport da thonglakiwa nupi passenger amadagi customs department lupa kror mahagi wegdaba koken gram samanga fare. Dragado mango dagi fangkiwa atugi matong nupi adu fare and offices na fangdokre. Navia do Ethiopian Airlines flight da Ethiopia dagi Mumbai International Airport dai right numita thonglaki bane. Sierra Leonean Covinofi adona tragado mahaki senkau manung talo silaga haplambani ana tweet amada custom department haike. Aihoi nangon dagi hena chawba gunda singne. Bharatiya Janata Party Telangana Unit President Bandi Sanjoina irai numita mahaki party workers in TRS workers in dagi hena chawba gunda singne haina wathoga mathogan kre miam gi iphone da bagi damak magi party workers in thabak tawba maram da dongan ba maunga mada TRS workers singi hena chawba gunda ni haina mahna haike BJP workers na TRS ki workers sing dagi hena chawba gunda ni hana warning tawra da Mr Janjoina Chief Minister K Chandrasekhar Rao makhatana attack tawki amasung TRS government mani amasung po lay amasung dadagiri sathai aike Zangau da miyam gi mifam amada wangang bada BJP state president adun haike lambi sing adu thijalaba matung phawda ngarang palakor thi dagi miyam adu laki miyoi kharana dadagiri tawri aikhoisu dada singne BJP कार्यकर्ता सिंह असी मियाम की याइफन दबगी थबक तौरिबा गुंडा सिंह ने KCR अमसुम हाकी इमुंगी मियोइ सिंह मखोइगे मगोद साक्ति पाइबा मरम दगी हुरान बसिंगुमना खुदिंगमक पाइरे सेना मसुम बो लेबगी मरम खक्त दगी नखोइना पुलिस की मतेंग लोइना दादागिरी तौरे अतबाई खोइना नखोइदगी हेना चौप गुंडा सिंह नि अमसुम BJP दा लाइरबसिंगी दमक नखोइदगी तेलंगाना बो कननबगी दमक गुंडागिरी तौगनी हाइना आइखोइना रोडिजम सु तौगनी अनमागन वाखाता के Matang say the Pangto State Assembly Mikal Dam Yang Tamdon BJP na Telangana Gilanga Parba Telangana Rashtra Samiti TRS Kimatak the attack Tova Angalagle. State the BJP na Hanboina Langak Pine Yang Tamlabaso KCR losing but government na Homework Subo in the Sakti Amukana Fagani Habigat set Pataza Tamle. Himachal Uttarakhand Amasung JNK the landslide Madising Isona Mui Taramanga Lake Isaugi Fibam Luna Lady. Monsoon gi akan benung na amadi landslide na Uttarakhand Himachal Pradesh amadi JNK da ngasi thang sunamita miyoi tara mga laikidre miyoi tara ka humdoi na siram lagani ana thajanari Himachal Pradesh ki sing isauna khwaidagi hena sogalaba Mandi district jamna khudong thingai oiba phibam da lairi Jauna district asta miyoi nifal laikidre yumani na ising na chen thagre miyoi tara ka humdoi na siram lagani ana thajanari State asiki mafum kya isau amadi landslide ki saitheng kaya mai unari isauna maram oraga Hamirpur district Pandun Leramba Miyoi Aswayangam Yaudan Rescue Tore. Akan penung namaram orang Himachal Pradesh ki Kangra district labor sakri pressure court labs Waibedagi Joginder Nagaramadi Pathankot Lambi found a railway authority ki maiketagi thongasi khudong thiningai oire ana found okre. Mandi district the landslide amadi isauna nupi masa amasi kre taragom doina siram lagani ana thajanare. Like it nupi masa adu gyaksang adu Bagi nulada leba mahaki memdagi kilometer tangkai amarom lap na leba jaga amadagi ko word okay magi mung manung gi miyoi mangasu isauna chen thagre Mahiroi sing kidnap tauki bagi case kambari lena Mexico gi XAG fagre sahi nipan gi mamang da goi Vero state dagi Mahiroi nifum doi mangki bagi case kambari lena Mexico gi hanagi Attorney General amafare and authorities na pangdorakle Agency ki report na Attorney General ke office FGR na irai numita fangdo kiba wafam paladun hai. IOG nifa case ta police na republic asigi Attorney General oi kiba Jesus Morillo karambo police na fake. Magmi pharaga manghan ba torture tawa musung justice ki thabakta
Airapan pibagi crime singa mari lainana faakibani. Tamil Nadu da nupa ama girls friend da suicide tawgani kihanbada soibadagi sire. Tamil Nadu gi Vellore district da masagi sahi nifugani thoi suraba nupa amana mahaki girls friend da suicide tawgani kihanbada soibadagi sire an official report amagi madongina foundogle. Tamil Nadu ki Vellore district da leiba Raja Koba Baina Singer ama mahaki girls friend da suicide tawduna kihanbadagi soiduna sire. Raja Koba singer asina mahaki girls friend bo atau benupa kaya kemari thamne abagi matang damari yana rapada suicide tawrakani kihan kibada. Soibadagi si kibani Raja Thauri jalaga sigani ana mahaki girlfriend da kihan bada thawdogadu thawakibani hairi. Maka tarakwa atopa Manipur gi pauda tha daruk athingba thamlingai lona thong hangduna sanai yunai hilamba restaurant sahi ama thingjangré. Restaurant hanglaga naha sing nisa pijava sanai yunai firm oiva amadi khunai gi chanabeki wangbada tabak tawrambagi tha daruk thingjan kiba restaurant lona thong hangduna ambo sanai yunai firm oilambadagi mairoi lup tarukna restaurant adu sahi ama thingjangré hairi. Emsu amesef desam kese suk ems na fun soi tawduna thadorok pa chero lamana hai news account liver sel restaurant and karaoke na lamdam basi ki chana bigi wangbada hauki bajan kuni thoi tenupi angang kya yauna sanai yunai kiwa Juvenile Justice Care and Protection of Children Act 2015 pathogai duna sahi taragani fan ki makha da leiwa sahi nauri bangang sing bosu sanai yunai ba adu de yawan kiwa amadi Manipur kanglai pa khunai gi sana bigi wangbada ka hain ba thabak kya sathakiba adu ki damak mairoi luf tarukna restaurant asi ta taruk athing batam ki haire laibak thibadi luf tarukna thamkiwa wafam ki mayukta sel restaurant and karaoke na lona thong hanglamba thengnare marabaduna mairoi luf taruk ki mayukta thabak tawrakwa amadi lebak miyam gi apam bagi mayukta thabak tawrakwa gi damak restaurant asi sahi amagi una athing bathamle karigum mairoi luf tarukna thamliba athing ba asi ki mayukta Makadana tabak sa tarak labadi restaurant asi matam chupagi wana thingba thamna daba phere blaro pa yai aire lamda masna hangliba restaurant ke ada mayaka bachinchak thamdana sahi nauriba angang singi mayaka bachinchak chafam mafam oirakwa aduga khurai asigi chanabigi wangbada tabak sa thare haibagi pau kaya labwa maramna lamdam asda hangliba restaurant sing mairoi lup tarukna yengchan bagi tabak makha sa tharagani nagalambaromda nungsina tuna chelakmani rep tawkiba leite machanove China Institute of Medical Sciences ki MDN Institute asigi mairoi amanam dunai jat mangali aribasi aran bawa famne makoi nungsida tuna selakpani rep tawkibanate ana rep ki charge de koi suwariba Dr. Yumnam Surjit Kumar ge Masanopi Yumnam Tomthin Khan bi chanuna changdorakle loina da jen bagi thilamdai da samga sapi bandal ama pirak gi ariba atu maki mafungna nopi atuda nungsina maki posai awarfa lejana pi percent pamne Senpam adu sukna ki lupa lising kuntra kaktani amadi phone anba hariba adusu sendringa da piba oigani haire Iramasi matang dengan si porumpat long kak laikai da pang thokiba paugi mifam amada Tomthin Khan bi da phong thokiba da victim oirban fi asiga maki mafung Surjit Kumar ga khangdaduna napi ase college da ming salukduna haujik second year kari haire nafi thi dana queen lairak laba matung dam haki mafung asini ima ai namang no fi porakle jarfok ta leire lawpala ko hain harak pada yung gimi punamak harau mandu na mau lauba satkiba kaloina na sanabi gi matung ina mau thiba satki adu bawon na taina bada taramno okhi bada natana sanabi gi kanglon punamak kai khai ki mana makata na phongdo ki bada nupi mayom hek yaubaga mawado fuduna pusin gi bada natana poragliva asa tak punamak kaukhaiba madi Tomthin Khan bida mayang mangaga hotel room da thamgani abana singba wai wata athiba kyana sinaki loina na Lagli basing da khotara ki bada natana gari thogai ba kaya sathagi haire namidang waram pung tarit adwai dagi lera khiwa aduna aing pung amaga minute kunga mathoi forwa makoi ba phajun da thamki adu balai kai adu ki mera pai bisin police da thin ki bane ma ki mafung nanufi adu rape taw ki balai te haujik su nufi adu bo manama oina sinabiu ana Tomthin Khan bina phongdorakle Maragasida China Institute ki study tour sin ki balai te chen ba chong ba ki thabak kamari leina de principal China Institute of Medical Sciences na study tour ki Namada Institute asigi founder amati oza khara lautuna dun institute asigi mairoi amai jat mangan berkire ariba thawdogado laibak thivani China Institute ki study tour sin ki balai te amadi chen bachong bagi dabak te institute asigi mari leina de hana institute asigi principal chef Dr. N Pravin mitai na phongdokre hiram asigi patang danga si porom pada laiba institute asigi office ta pang thokiba paugi mipam amada Pravin hai tha asigi tang taraga humdoi taraga mari amadi tara manga sudi tha kya amade Taulibat tau kasi tha asigi tara kamari sodi namid asidani namid asida institute asigi ona office and study tour sin ke balaite marabadun study tour chatle ai ke badu impam yaw tabani hai ke senari pamio singi madakta complaint ama lakpana maram oraga tawfam thokfa oina vote member sing tana duna
China Institute of Fight Against Sciences की MD Dr. Yumnam Surjit Kumar SK Wajid Cha Yambem Norivala Amri Kunjarani suspend tawre. Maka tarakwa atopa pauda Delhi Police na asaba passport amadi visa gereket fagat kre. Mumbai da asaba passport amasung visa karwa tawbada mastermind oiva nupa ama fagat kraba matungda Delhi Police na asaba passport amasung visa gi asuba areket ama masak khangdok tona fagat pangam kre. Delhi Police ki Indira Gandhi International Airport Unit areket adu thengna tona fagat pangam ki bari. Hausik baba ki ona case hasi kamari ena asaba passport sahung kunmanga amasung asaba stamp Lising Magazani recover Tauhri Hari Indira Gandhi International Airport Deputy Commissioner of Police DCP Tanu Sarmana Fongtora Kibagi Matungina Arekera Siki Mastermind Weriva Zakir Yusuf Saik Mumbai Dagi Ahan Boyna Fagat Pangamki Zakir na tongan Marathi web series ta achoba sinpham kyabrum thadaram bathengna ki hausik phobda case asiga mari lainana passenger ama yauna mioi manga fagat pangam khre aibo wafam phongdora ki Fagalaba sa passport amasung visa sing adugi maramda DC visa man makatan hai fagalaba mioi sing adudagi Australia China amasung atai Europe lebak singi asaba visa sama gomputra manga amasung asaba passport sahung kunga manga yana fagat pangam ki aroibeda content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak padaga jari channel sina dom da kana badi subscribe tawi business subscribe tawi romoloinana like and share to busuka wi kutup namak po amagana thagajari